ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯟꯊꯧꯂꯤꯛꯂꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯖꯔꯛꯄꯅ ꯄꯟꯊꯧꯂꯤꯛꯂꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 30K ꯌꯧꯕ ꯐꯪꯖꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯟꯊꯧꯂꯤꯛꯂꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ 38ꯂꯛ ꯁꯨꯕ ꯋꯥꯔꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ꯫ ꯅꯣꯡꯗꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯈꯨꯡꯒꯪꯒꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯂꯝ ꯑꯃꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯂꯣꯏꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯍꯧꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯔꯛꯈꯤꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯟꯖ ꯆꯣꯡꯖꯔꯛꯈꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯆꯦꯟ ꯆꯣꯡꯂꯨꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯎꯔꯨꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯑꯃꯨꯛꯇ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯖꯩ꯫ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯗ ꯀꯟꯅ ꯍꯛꯆꯤꯟꯅꯁꯨ ꯂꯨꯞꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯖ ꯆꯣꯡꯖꯕ ꯀꯌꯥ ꯑꯁꯦ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯪꯏ꯫ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯤꯇꯪ ꯊꯨꯡꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯅꯔꯦ꯫ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯇꯩꯒꯨꯝꯗꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯇꯥꯡꯕꯁꯨ ꯄꯥꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯤ ꯀꯤꯄꯦꯗꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇ꯭ꯔꯥꯏ ꯈꯛ ꯇꯧꯈꯤꯗꯦ꯫ ꯄꯩꯁꯥ ꯄꯤꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯃꯍꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯦꯟ ꯆꯣꯡꯖꯔꯛꯈꯤꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟ ꯆꯣꯡꯂꯛꯈꯤꯕꯅꯤ꯫ ꯊꯕꯛꯀꯤ ꯐꯣꯔꯝ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯨꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯎꯈꯤꯕ ꯊꯕꯛ ꯑꯃꯈꯛꯇꯪꯗꯤ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯔꯤꯇꯟ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯐꯕꯅ ꯄꯥꯁ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯔꯤꯇꯟ ꯄꯥꯁ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯔꯤꯇꯟ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯎꯔꯨꯕ ꯊꯕꯛ ꯑꯃꯈꯛ ꯃꯦꯗꯤꯀꯦꯜ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯆꯦꯜꯂꯨꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯦꯗꯤꯀꯦꯜꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝꯗ ꯃꯇꯝ ꯉꯥꯏꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯡꯗꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯀꯟꯅ ꯆꯦꯟꯖ ꯆꯣꯡꯖꯔꯨꯕ ꯀꯌꯥ ꯑꯗꯨꯅ ꯅꯪ ꯃꯦꯗꯤꯀꯦꯜ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯃꯦꯗꯤꯀꯦꯜꯗꯤ ꯇꯥꯡ ꯀꯌꯥꯗ ꯇꯥꯔꯦ? ꯅꯈꯣꯏ ꯃꯃꯥꯁꯦ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯛꯄꯅꯤ꯫ ꯅꯪ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯧꯀꯣ." ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅ ꯈꯨꯝꯂꯛꯈꯤ, "ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯗ꯫ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯤ ꯍꯥꯏ꯫ ꯃꯦꯁꯦꯖ ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯊꯣꯛꯂꯒ ꯃꯦꯗꯤꯀꯦꯜ ꯆꯠꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯠ 35ꯒꯤ ꯃꯅꯨꯡꯗ ꯊꯥꯔꯛꯀꯅꯤꯗꯤ ꯍꯥꯏ꯫ ꯈꯪꯗꯦ, ꯂꯥꯏꯕꯛꯅꯕ ꯇꯝꯂꯕꯗꯤ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯁꯣꯏꯗꯅꯕꯗꯤ ꯍꯣꯠꯅꯒꯅꯤ." ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯃꯥꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯅꯣꯡꯗꯝꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯈꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ, ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯇꯠꯇꯅ ꯃꯪꯗꯨꯅ ꯍꯤꯡꯂꯤ ꯅꯣꯡꯗꯝꯕ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯅꯣꯡꯗꯝꯕꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯃꯍꯥꯛꯅ ꯌꯥꯎꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ
मेडिकल की दमकता एमिकार्ड डाउनलोड तौथोकनबा मेसेज थारखिबनी महाक यामना हराउखी महाक हुजिक्ति मेडिकल की एग्जाम चटप फंगलगनी थबक छोइदना माइ पालगनी हाबिगे वखलदा नोंदम्बदो नुमिदांगदमा तुमथब याखिदे मथंगे अयुक्ता महाक पुंग 6:30 लोम तारक मिकुप्ता मखोगी खुल अदुददी साइबर दुकान लेतबनीना मखोगी खुंदगी खरा लापना लेबा खुल अतोपदगी मांगना एमिकार्ड अदो प्रिंट तौनबा चटके हादुना गाड़ी ngaiduna lekhibani maraibak thibadi numit ado gari amata phawba chen khide kari gi chen dribano kamdo bono haina hangloba mikuptadi ngarang numidang nupi ama mafam marang khangdana halame habagi thaudoktagi pungni phuni pangi oiba bannama kaushil lakhibani bannaduna maram odana gari amata chen dabadagi mahak mahak emikat ado print taw chatpa farak takhi mahak numinini amadi ngai thaki numinini gi matung da su makhoi gi irang ado asum kansil lakpadagi nasidi numit mangani tarungni rom ban chublep lep tabi tawkhibani nongdamba mathayamna shaki wakhan yamna nungai khide makhoi khuladu da mangna emikat print tawba yaba cyber leram lagadi mahak kaya da nungai ram gadaba khuladu su khungang manung jangsin ba khul oibana mahak na ngasidi ban nama lekhibana maram moduna mahak numit mangani tarungni ase yamna wana len khibani mahak ki khangna jabi nupi na mangonda phone torok labasu mahak wakhan nungai tawa henduna mahak ngasidi phone ho paidana karama mikupta ban hangada ge haiduna lining oiduna leirak labani numit mangani taroni rom leiragadi ban komthole habige pauta ki ban komthole habige pauta ba mikupta nongdamba yamna harauki mathangi ayukki pung 7:30 rom tarko adaida nongdamba gari tongduna makhoi gi khundagi khara lapna leiba atoppa cyber dukal amada mahak emikat ado print tawba lakhibani mahana cyber dukan ado hek yobaga mahak ki phone tharaliba message ado yenghalle aduga mahak ki ro number ado piduna mahak emikat ado print tawbina ba haijarubani numit ado su mahak ki marai bak thiba numit habado takhibani cyber dukan gi nupa aduna ihe brother nange emikat se singthokpa yagadaba mandre ngasi ki ayukki pung 6 tagi manipur pumbagoina numit 5 ki internet thingkre social media da lebak wathok oiba yaba pau kya share tawi haiduna numit 5 ki internet thingkibani nangi tangai phadana emikat se singthokki haragadi BSNL gi di net thai habigi pau tai nang BSNL leiba amadi BSNL gi cyber tawba dukan amada nangna print tawgi habigi di yagani haiduna pau hairukumi kupta nongdamba matha sakhibani kadai da chalaga BSNL gi dukan dagi mahangna emikat ado print tawrugani mahak mikup amadi tumina laiki mahakna net jarba matung dona laklage haiduna wakhan nungaitana nongdambado yumna tumin halakhibani nongdambado yumda ngahakta phawba leitana leiba ngamkide mahak emikat ado tang kaya da phanggadage mahak medical aduna kari lamda taramgadaba tang kaya da medical thokliba haiduna mahak tattana charangnaba amadi langtaknaba kaya phawri mahak wakhalda tang kaya da internet yagadoribano haibasina lining ama oiduna su leiri mit mangani gi matungda nongma internet yare habagi pau mathang hainarakpadagi mahak kana kongna su takhibani mahak net yare habagi pau taba mikupta mathangi ayukta yamna nganna pung 6:30 adaida mahakna hana chaluba cyber dukan adu amuk hana lakhibani cyber dukan adu hek yobaga mahak mobile phone dagi message adu yanghallaga mahak ro number adu piraga emikat adu print tawbinaba piki cyber dukan gi nipa adu na su mahak ro number adu namlaga mahak emikat adu print tawbirakle mahak hojikti emikat phangle haiduna yamna kan haraujaki adubu thangnaba mikuptadi mahak medical gi date adu yangnaba mikuptadi nongdamba thamoi kaikhibani mahak medical gi exam adu di ngarangumba takhibani nongdamba wa amata ngangkhidre ngayaktang haraurama maithong ado imak maksinduna leikhibani mahak medical gi exam adu su Guwahati da taramkhibani mahak wa amata ngangkhidre emikat adubu munna yenglaga mamittagi mapi lepa leitana sintharakhi mahak mataw adu ubada cyber dukan gi nipa aduna su nongdamba bu thimjin biki karimta khallu noinaw
ꯃꯇꯨꯡꯗ ꯆꯥꯝꯃꯔꯛ ꯍꯟꯅ ꯍꯣꯠꯅꯕ ꯌꯥꯏ ꯍꯟꯗꯛꯀꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯅꯦꯠ ꯊꯤꯡꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯆꯠꯄ ꯌꯥꯎꯕ ꯅꯪꯈꯤꯗꯕꯅꯤ ꯃꯇꯨꯡꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅꯗꯤ ꯁꯥꯏꯕꯔ ꯗꯨꯀꯥꯟꯒꯤ ꯅꯤꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯕꯨꯡ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯗꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯟꯅ ꯆꯦꯟ ꯆꯣꯡꯖꯔꯨꯔꯕꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯗ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯃꯇꯪꯗꯤ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯃꯦꯗꯤꯀꯦꯜ ꯑꯗꯣ ꯉꯥꯏꯖꯔꯛꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯍꯥꯛ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯗꯣ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯧꯔꯛꯂꯗꯨꯅ ꯅꯪ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯆꯤꯡꯂꯨꯔꯕꯔꯥ ꯇꯥꯡ ꯀꯌꯥꯗ ꯅꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕ ꯀꯌꯥ ꯑꯗꯣ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯃꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤ ꯈꯜꯂꯕꯗꯤ ꯃꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯅꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥ ꯄꯤꯈꯤꯕꯗꯣ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯅꯤꯡ ꯊꯣꯔꯛꯄꯒ ꯅꯪ ꯑꯩ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯣ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯈꯤꯗꯦ ꯄꯦꯟꯖꯗꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ ꯈꯪꯗꯅ ꯅꯣꯡꯗꯝꯕꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯃꯥꯅ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯄꯗ ꯃꯥꯅ ꯀꯔꯤ ꯈꯨꯝꯒꯗꯒꯦ ꯈꯜꯂꯨꯕꯗ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯜꯂꯤꯕ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯅ ꯂꯥꯎꯅ ꯀꯞꯂꯛꯈꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯊꯣꯛꯍꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯈꯨꯠꯇꯨꯝ ꯁꯨꯖꯈꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯨꯖꯈꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯧꯔꯕ ꯐꯥꯎꯕꯗ ꯅꯣꯡꯗꯝꯕ ꯌꯨꯝꯗ ꯆꯠꯂꯛꯇ꯭ꯔꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯥꯎꯔꯗꯨꯅ ꯀꯞꯆꯔꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦ ꯖꯤꯕ ꯄꯥꯟꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯅꯣꯡꯗꯝꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ